Nung matamsan. Smile ka to ara. 아들이 미신 이거 가리 같이 해라. 가리 아시다 하면 Đúng khơi không làm cái tủ đấy. Đây xin lệ thì hàng Yam la ye la padi. rồi. Quỳ đấy. Mấy thằng là nhiều. Salah. Counselor sing kena tahu. Ini kamu kelab mari. Jadi atau pak kadri mungjing kungkam dah ani ni kungkam mamang maning. Hai ba. Lembun pada buka. Masih aku kan ngomong ni. Saya mai dam ni. Yaar. Quên lá xà vậy. Lá xà thì phải quên thứ là. Sini trennya. Nhưng mà aku di foto, apa gue nak?
같은데 거의 됐네요. 진짜 사이 깽도 못해서. Namboon municipality gi khoi hoji caretaker oina pubiriba khoi chairperson sarbarsan da amasung councillor member ward number 1 Namboon Mongjing Laikai gi loina na kamong tu Nambool hairiba ising maril asigi iko oiriba warojing marin tarakliba tenglok lokchau hairiba waterfall digi tarakliba ising asi Nambool maikai de sing sari bani hairiba ising sari ba khulasi Kamong, Khazri, adagi Mongjing, Kongkham, Nambool Makha, adagi Nambool Awang, Kongkham Maning Mamang, hariba mayam asi isok yauna ising sari bani. Maram asina hoji ikang tha oirakuna maram oiraka hojiki Namboon tarakadaba ising asi hariba iko oiriba warojing asi hariba jaga asida tongan ba khoigi Irengbam, Laimram, Nambool water supply tongan ba khoigi Kawaw Kingi, adagi warojingi magi ising asigi isabam oiriba jaga asidagi ikhai pikibdana maram oiraga Nambool ising kamong ising hojik lemokung turen asida ising taraktabadagi khoi wanare haiba sigi tanja logjaraga kamong club mari adagi Khazri Maning Laikai adagi Nambool Awang adagi Nambool Makha Kongkham Mamang Maning adagi Mongjing Laikai haiba club khoina club taret asi kamong club mari ga tharga club taret asi puna tara asigi punchen jaraga ngasi si hariba lemokong turen asigi akhoi ising ikok liba haigadra ising liba oina lakjabani hariba sida thengnari ba se khoina tongan ma ising ikhai thengnari ba sida khoina appeal tawjani ba sidi hariba kunja mayam ama sariba ising asida isa gi business ki oiba or natraga hingol koiba gi oiba water supply gi oiba asijina ising ikhai pikhin maram markan kunja sing asi koi fiju fijam tongnaba even mayu langpok thokpada ising leitabana maram oirakan awawa mayungnaba tare haibanduna appeal tawjaraga sida ikhai de ising sabiriba singna matam kharadi akhoi ising asi mapung phana amtang pibiyu haiduna kunja sing lakjabani ato matam dasu ising asi ising ichau lakku matam dasu dum phangbiramgani khoi awawa mayungnai ising charoga su yam chaung lai maram asina hariba matam khara khoina ngsidagina tha makhai muk chang asi ising asi let tatana pibinaba khoi club mayam amana Khazri Maning Laikai Tongmam Laikai KYWC club kamongi hariba sina ising asi sing sangduna hing yarektuna lakpasi waba tongan mayoknaba khoi khana chaina ge thoke toba problem yawbadagi khoi 4% yawnaga adigi tongan ba club mayam bunsin jaraga media yawna miyam da appeal tawjana bedamta khongyang sangsinjabani miyam punamagna hariba ising asi ikhai se matam kharadi khaji samina si haiduna miyam famna appeal tawjari